Arambai News Guwahati da Maitalongi Pau tabiribasingbu ihan handumuktada chingangbam Suzitrani na kurumjari. Hojing asigi samlappa mariba pau sing lawirase. Assam ki Chief Minister Dr. Himanta Biswa Sarmana state asigi mafam kayada chatuna ichawgi awaba yengsinbagi khongjang ngasi makha chatharaduna Brahmaputra tampak da ising ichawna khwaidagi sathina soi hariba Kanpur amadi Saparmukhi ichawgi phibam yengsinnaba Guwahati dagi train tongduna chatki Railway track ki paringda ichawna kayamuk yamna sokhan khibage habadu train da chatpa sina mitna sangna uba ngamlakhi haina CM na pangmisingda phongdoraki Saparmuk railway station da kumthaduna ichawna sokpadagi changjafam loduna lairiba miyoi singi phibam yengsin khibaga loinana makhoida piriba relief ki polam singsu kupna yengsilamki Nakalamar Assam ki Baraktam Paktadi ising ichawgi tamthiraba saktam ngasisu hanba kauba leitri district ahumakta ichawna tamthiraba saklon lorakle thazabagi wangmada Baraktagi ising hajilaktuna Silchar Sahar isingna laksinduna leiri Sarasigi mafam kharadadi isingi imai yumgi mathon ama yawna kakhalakle Silchar Sahar gi lambi ayamba isingna thabak yauri SDRF amadi NDRF ki team gi miyoi singna sargi mafam khuding chatuna ichawgi awaba tarabasing kananaba kanna hotnari ising thumjillaba yum kayada thongdagi changba yadaduna thongnau phakaraga yum manungdagi miyoi kya kanduna pathorakhi Silchar amasung Silchar gi akoibada lariba maitai khun sing habadi Itkhola Malugram Rongpur Tarapur nachingba ising changkhre aduga Khelma Tuko Berakhaldadi ising sumang yaushilakle Khwaidagi sathina sokliba sina Gwanjurni isingna khwang yaure hairi Silchar Ramnagar gi manak nakna mite yumna kharasu taba Rangir Khal isingna pumnang langkhre masida lairiba Don Bosco School manungda ising khwang yaurakadore hairi Maroina Sonabari Ghat amadi Silchar gi Phatok Bazar manak nakna leipan kaiduna Baraki sing hajilak padagi Silchar amadi Silchar gi akoibada ichaw thokpani so hairi Sir amasung Sir asigi maitai khungang singda mai amadi thaknabagi ising phanglaktaba numit nini helakle haire Asumna kasargi oina yamnama kiningai oiba sina isingi imai haujiksu tapna wangkhalakpaga loidana isingna thumjilakpa Manipuri khun singi masingsu hengalakliba sini Lakhipur area da Khuman Khunau Sapormaina Tolen Khun Singerbon natana atei mitei amadi mitei pangalgi khul ayamba isingna laksinkhre Chaprau Konjenglaikai Khontha Sribar Polarbon Borbil Kamranga Ichawgi awaba mayoknari Sonai area dana Maithegi Khun Singh habadi Jora Khun Mangalpur Thangzim Lekai Saikhom Lekai Gorgori Selu Icha Khomdram Maibi Lekai nachingba Ichawgi awaba mayoknari Asumna rescue amadi relief operation da mateng pangnanabagi damak haukiba lebak popa numit Bhubaneswar dagi NDRF ki unit mari punna personnel chama supna manga thunglakhi Asumna Bhubaneswar dagi mari yauna NDRF ki team taruk tanatana SDRF ki personnel sing army paramilitary police amadi district administration ki miyoi sing lepalaitana ichaw nanglaba miyam kannanaba amadi saphagadaba mafam singda puthokhinaba kanna honari Silchar manungda ising changba haukiba June gi kun ningthau kaba nimittagini Assam amadi Meghalaya da ising ichawam sung lebak ningkhaibana maram oiraga punsi mangkraba miyoi singi damak awaba amadi nungaitaba phongdorakibaga loinana makhoigi khudong thiraba matamasida makhoigi damak Japan na lepkani haina Japan gi ambassador Satoshi na hairakre Maharashtra dagi dissident Shiv Sena MLA sing Guwahati da thunglakibagi thong asigi mathakta ngasi opposition na ruling BJP gi mathakta hulladuna state asina ichawgi awaba mayok naringai matamasida BJP di politics sanabada thau chinduna leire haina maral sirakre Banbai hai ngasi akanwa section thorang makada dissident Shiv Sena luchingba Eknath Sinde na luchingladuna Maharashtra gi MLA khutbo ma ngasi ayuk chartered aircraft amada Guwahati da thunglakibane Assam da khundariba maitai pangal singi marakta masak naraba samaj sevak amadi sahitya premi Abdul Bari Khan na ngarang laikhitabada awaba phongdopagi mifam ama Assam Manipuri Muslim Youth Front na sinlangduna pangthokre Lakhipur gi manung
चन लेरिबा अलीपुर लेबा कम्युनिटी हॉल द पांगतुकिबा थोरमसिदा फ्रंट की प्रेसिडेंट जामिर अहमद चौधरी ना मिफम मपु लुप की पौतागलोय अहमद चौधरी अमदी एक्स जीपी प्रेसिडेंट नजरुल इस्लाम न चिंगबा सकनारबा मियोइसिंगना प्रेसिडियम मेंबर ओइखि लेखिद्रबा समाज सेवक सिगी पुंसी अमदी माकी मरमदा सलाउद्दीन सिराजुद्दीन अमदी जुबैर अहमद न चिंगबा फ्रंट की लुपलोइसिंगना वांगांखि प्रेसिडेंट जामिर अहमद चौधरी न फोंदोखिबदा मसागिनी हाइना खंजदबा मैतई नत्रगा पांगलगी खेनबा अमत थमदना अपुनबा मणिपुरी खुनाईगी मंगलान सागतचरंबा लुचिंगबा सिना लोन साहित्य अमदी ह्यूमन राइट्स न चिंगबा लमक्यादा चोक्थबा लेतना याइफनबगी थबक्या तौबिरमी महाकना लेखिदबसी खुनाई असिगी अचोबा मांगजबा अमनी हाइखे लेखिद्रबगीदमक मपुगी मफमदा तिनखिबा मियामना याइफदुवानी जखी हाइना अब्दुल हामिद न थादोरकपा चिरोल अमना फोंदोरकले असम की अहानबा इंटरनेशनल सेपाक तक्रो सानरोय लोइदना NIH कोच अमसु ओरिबा लखीपुर की मनुंग चन लेबा श्रीबार अवांग लेकाई येंखोम रतन कुमार मसागी अनाबा मदगी ब्यूरोस मेमोरियल क्रिश्चियन हॉस्पिटल अलीपुर ngasi nungthil laikhidre mahak masagi chahi 93 suki mahaki loinabi amadi machanupa ama leihori mahakna leikhidabada sepak takraw federation of india amadi assam sepak takraw association na thamoi shokna awaba phongdorakle Indo Myanmar ngamkhai da thokliba ngamkhai gi chet nabasing waroishin ama puraktriba fawba border fencing khaba yaroi haina UCM na ngarang dagi changsilakpa khongjang adugi makha taba oina ngasi khurailam longda wakat khongjang changsinbada police na permit yaude haina thilakhibaga loinana nakal ani gi marakta muknarakpadagi police na tear gas amadi smoke bomb langsinduna tankhaibada paudam pauche gi nupi paumi ama yauna miyoi ani asogapan nangbadagi rimsta laikana Umanglai haraubada laithau tinthau da sinariba phizet leiting asi mafam matam chana sizinabiyo inat muthatnaba honarak pasinga kaidongnungda matiknaduna waroishin purakloi haina EYL gi General Secretary Soibam P Barrel Moirang chana thadorokpa chirol amana phongdorakle Desamna Right to Education Eki Makada State Asidalariba Private School Kudingmakta Later Lairaba Mahiroshin Gioina upon Basit ki Chad Kunmanga reserve to Hanaba Manipur Lengakta Haizarakre. Lengaki school sing the Ming Chanbagi Chang Hantarak Basina quality education P with the Lengaki school sing Pel Oire Habadu Udle Maramaduna private school sing Wu Hena Tanarakle. Chaliba session asidagi private school sing the Laraba Mahiroi sing the free education Pinanaba RTE provision Legangna Chanahan Gadabani Hainasu Desamgi President Laisang Them Damian Bana Haike. Jiribamgi National Highway number Kuntra Tret Tagi Changlak Lagalaiba Bidyanagar Harinagar Lamlen Kun Amadi Uchathol Faruga Chaliba Pamung Yankai Thaba Hospital Helipad College Amadi Stadium Gilambi Asi Asukimatik Patabana Jun Kun Fawgi Manung the Lambi Sebiu Haina Hokiba Jun Tarada Marinaba Department Aiba Cherol Pishinja Krabasu Tabakta Ontok Piraktre. Loinana ngasi dagi numit humni gi manungda lambi asi sembigani haibagi lengaki maikei dagi karigumba response amata laktragade makhal makhagi oiba wakat khungjang kaya changsilagani haina PH Montessori Devi ex councillor soiram labina miyamgi mihut silaga media gi mafamda thamlakle loinana club mari gi ima event singna uchathol karongi meira sanglenda miyamgi ba mifam ama pangthoklaba matungda wakat mifam amasu phamke Meghalaya ki South Garo Hills district ta miyoi lising nipu hena ichawgi awaba mayok nari lambi pumba thingkre thong kaya su isingna chenthakre mobile connectivity su laitre loinana power supply su tatli tawduna leire leibak ning khaibadagi bol salgre sizu amadi rongsa awda miyoi nipan laikhidre makhoigi manungda chahi mari khakta suriba angang amasu yaure Arunachal Pradesh ki Sonam Jumbana Hokiba Jun Tara Taruk Tagina Taramapan Fauba New Delhi the Pangthukiba All India Mixed Martial Arts Federation the gold panglakre. Panbayai female strawweight category the MMA the gold medal fangba awangnung poktagi ahanba athlete Arunachal gi Sonam na oiri. Asumna Sonam gi mai panglak pasida state asigi Chief Minister Pema Khanduna thagatpa nungaipa phongdorakle.
Civil Services Preliminary amadi Indian Forest Services Preliminary Examination gi result laukthokre. Examination asibu thakiba candidate singna makoigi result official website www.upsc.gov.in dagi download tawba yagani. UPSC Preliminary Examination asi SIF anida haukiba June thagi mangada pangthokibani. Draupadi Mumuna BJP na luchingba NDA gi President Mirep oiragane. Mahakpu karigumba President khallabadi India gi ahanba tribal President oibata natana nupi President anishuba oigadoribane. Inglisingmaga chamapan marfu mangagi June kunda pokibi Draupadi Murmuna Jharkhand gi mapan suba Governor oiki. Jharkhand chahi manga mapung phana habdi Inglisingani tara manga dagina kunmathoi fawbagi Governor oiba ahanba Governor sumahakna oiki. Odisha gi Mayurbhanj district tagi horakpi tribal community dagi lakpi Draupadi Murmu oza oina horakhi. Madugi matungda Odisha gi rajniti da changki. Mayurbhanj ki Rairangpur dagi anirak BJP ticket ta mahak MLA oina karakhi. Aroiba dangasigi tentak pamaroiba pau khara. Haukiba pung kunmari asida India da COVID ki anoba positive case lising tarani thoiga chani nipumapan phangkhe. Saisakpa Sonu Nigamna Assam gi singi chawgi awaba nanglaba miyam gi damak CM Relief Fund da lupa lakh manga kalakre. All India Limited nasu lupa crore Oil India Limited nasu lupa crore manga CM Relief Fund da pirakre. Malem gi khwaidigi chawba fresh water nga Cambodia dagi phakre. South Korea da ngasi monkeypox ki case ni chingnaba ani phangkre. Europe da France na monkeypox ki case chani ga humbutra taret detect tawkre. France da ahan boina nupi ama monkeypox na nabagi confirm tawba ngamkre. Amadi China da Communist Party resort town dagi Tesla ban tawkre. Maroina gari asigi mapan thangba sarukta parking da guide tawnanabagi thamba camera yawba sana ban tawbani hairi. Ngasigi na di Arambai News Guwahati da Maitilon gi pau sandok chaba matang installation jabaga loinana tabiriba singbo amukaso hanna kurum jari.